Naga Fistoki Warushin Purapada, Territorial Council Pibigi Mathakta, 6 Schedule Kudum Saba Piki Yabagi, Chingnabale Hana, Sunil Karam of Fungokre. Chief Minister N. Virena Tobu Idunangasi, State Cabinet Inform Tokre, Stand Up Scheme Gi, Mapung Fan Chananava Lemnakre. Liban Hasina, one of a young than a my papa Punsi Ama Oi Bahibisi, by Tokoi Haina, Nambol Kendra Emile, and Lokena Fongokre. Madi AIBA World Women's Boxing Championship the Sarugyariba Manipuri boxer, MC Mericom, Nashi Sanakiva semi-final bout Turkey boxer, Bosenaski Makuta Mighty Hore. Times of Manipur News yang berbisung buku mentem dan teram luxury. Hoji miam the box yang pijari. Bharat Sarkar amadi NSN IM anigi marakta sathariba santi yuwari asigi warushin purakpada Territorial Council pibagi mahutta amadi masigi mathakta 6 schedule gi khudong chabasu pikiba yabagi chingnaba leire. Masi thengnanaba Manipur gi miyam mikup nahum singna leibiu haina United Committee Manipur UCM gi President Sunil Karam no phongdokre. Wafam masing ase lamphel leiba UCM gi office ta pangthokpa paugi mifam amada phongdokhibani. UCM gi General Secretary KH Athauba yauna maruiba thaupuba paugi mifam adu da saruyaki. President Sunil Karam na makha taraduna matam sangna wari sanaduna laklaba NSN IM amadi Bharat Sarkar gi santigi wari asi loisilakpagi tanja lakle haiba mipum khundimangna khangle. Santigi wari asi loisinduna tangdu leitaba ama lakpadudi taramna OE adubu loisinbagi tanja sida Bharat Sarkar na nangagi miyam gi yengduna Territorial Council gi khudongchaba pibada natana 6 schedule gi khudongchaba supina ba honaraklarni haibasi yamna thajiningai oiba pau fangle. UCM na kaidonungda Territorial Council gi khudongchaba piba natraga 6 schedule piba haibasi yabangamloi yasu yaroi. Bharat Sarkar na warushin ama lakhanbada lamdamsigi stakeholders sing tanaramdana aroiba warep ama lobu yaroi. Amaromda Lamdam sida lairiba furup amana makoigi aningba apamba phongdokpada state lengak ama lairi haiba kaungdaba phai. State lengak kalga Bharat Sarkar da aningba phongdokpa tobiganu. Yamna luraba tanfam asida hojik lairiba MLA humpu asina magi declaration miyam mangda athubada lauthokadabani. State asida lairiba miyam punamak amato oina punsinba migup nahum singna leiba matam oire. Karigumba Bharat Sarkar na Territorial Council natraga 6 schedule pikiba tarbadi UCM na tumina leiroi. Miyam galoinena thengnana basem saduna leire haiki. Kogi peace talk asigi settlement lama poram daida kogi Manipur miyam gi stakeholder tanaramdana solution amata porpo yaro hebase United Committee Manipur gi farm oiba steni karigumba hairiba demand asina masida nampu sapuda torpa taragadi Manipur miyam gi su Manipur gi apun bagi saktam kanana ba honna matamda aikoi madugi damakta aikoi sem saraga leire haibase Government of India da amasu Manipur government da amukka hana aikoi achetpa phire base thamjari paugi mifam adu da sarugyaki ba UCM gi General Secretary KH Athaubana warushin ama purakpadi taramna oi adubo warushin purakpada thangnaba miyosingda akaiba pibadi yaroi. Karigumba state asige lamgi sarukta akaiba pirakpa tarbadi matam amada Manipur bu Bharat tinkibagi matang adu amuk nahongnana ningsingbagi mathau tare haiki. Porasibu akoigi nathairaga masigi ona tainabada Manipur miyam tanaramdana amani Manipur miyam gi ayaba yaudana Territorial Council 6 schedule tongan ba Pan Naga cultural body adi Manipur bu hek chenaba any kind of administrative arrangement chingba poching asa masi Kaigumba Manipur miyam si tanaramdana mohoina tausan giba taragadi maduna Manipur na India da tinkriba ekoi ngisagi political relationship between India and Manipur masi ekoi idea of Manipur amana mapum moina ekoi di entity amoina India da tinbani masida India na Manipur gi apun bagi saktam masida makoina interfere tawrakanda makoina masida ekoi gi lam khaidok khaijin sinjok chinin tawba yabagi makoina madugi right kaimta leite kaigum madu bypass tawna India government adwain tawrokpa taragadi ekoi ga Manipur miyam ga amadi India ga leinariba political relationship ase masi ekoi nahonana makoktagi mo khoi yengminnabagi tangai phadam ma leigani habase masi masu India government gi maikai de khoi chapchana United Committee Manipur gi maikai de gi masi masu khoi appeal tawningi. Chief Minister N. Virena Thobo idunangasi State Cabinet mifam Chief Minister Secretary ta pangtokre.
ꯃꯤꯐꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯥꯔꯠꯑꯞ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯟꯗ ꯑꯞ ꯁ꯭ꯀꯤꯝ ꯃꯄꯨꯡ ꯐꯥꯅ ꯆꯠꯍꯟꯗꯨꯅ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯣꯊꯗꯨꯅ ꯂꯩꯔꯤꯕ SC, ST, OBC ꯑꯃꯗꯤ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯗ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯄꯤꯛꯄ ꯂꯣꯟꯁꯤꯡ ꯄꯤꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯔꯦꯒꯨꯂꯦꯁꯟ ꯑꯣꯐ ꯁꯦꯜ ꯗꯤꯗ ꯔꯦꯒꯨꯂꯦꯁꯟ ꯔꯨꯜꯁ ꯆꯠꯅꯍꯟꯅꯕ ꯔꯨꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯁꯥꯒꯤ ꯂꯝ ꯄꯪꯌꯣꯟꯗ ꯌꯣꯟꯕ ꯌꯥꯍꯟꯗꯕ ꯑꯃꯗꯤ ꯂꯝ ꯌꯣꯟꯕ ꯃꯇꯝꯗ ꯅꯤꯌꯣꯝ ꯉꯥꯛꯅ ꯆꯠꯊꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ Manipur Vision Document 2030 approve tawduna thabak oina paikhatpa Manipur Technical University gi award teaching staff sing lobada ayaba piba National Sports University ngak senabagdamak police outpost ama hangdokpa Tentha Primary Health Sub Center bu PHC da upgrade tawba Critical Gap Fund CGF Scheme of National Urban Mission gi makhada linkhatpa amadi Taramathoi suba Manipur Legislative Assembly mifam gi Nipan suba session prolog tawbada ayaba piba haina lepna khre hairi Ngasigi cabinet mifam aduda cabinet minister kharadi mapanda official amadi lanai gi oiba thabak sing chanakibana saruk yakhide Haurakliba nahasingna honaba yaudana mai pakpa punsi ama oiba haibasi oithokloi haina Nambol Kendrug MLA en Lokena phongdokre ngasi iram sifaida leiba the Chandres Gore Memorial Scientific English School gi Silver Jubilee ga mari lenna school asida pangthokiba asamba thoramda saruk yakiba MLA Lokena Horakliba nahasingna honaba yaudana punsi ama mai pakpa haibasi oithokloi laibakta tamlamlabani khaduna ninghanaduna leibagi muhutta mimanaba ngamnaba honaba matam oire loinena mama mapa oibisingna masa singbu sembiba matamda lairik khaktada mai onsinba sumloi kunai asige chanarol kya horakliba angangsingda takpi tamiba mathoktai kunai gi chanarol punsirol kya horakliba nahasingda amadi angangsingda khangalabatada lamdam asida thoningdaba thodok kya thorakpani Amaromda lamdam asida thabak ama tawba natraga lup ama semada ani thokpagi chanabi ama lakliba asi athuba matamda hongdokpa phai haiki Haujik sida ima ipana asukwana honabidana ima ipagi marum thupigai ki matam sidaida aikoi tamningba iheiche aikoi matam manghandana adonda lairik laisu tambaromda adonda ima ipana ngasida ahing tumna namakai honadibje nakhoi asadani haibase matam punamakda kawguno ba posma aina lengsin birba aigi isa sindaina masumasu aina haijaningbani Ngasi Thobal District ki Wangbal da leiba Integrated Rural Development and Educational Organization IRDEO gi complex da International Day of Older Person gi thoram pangthokre thoram madu Northeast ki oina IRDEO Wangbal gi complex da leiriba amatangairiba Regional Resource Training Center Azing Northeast na Manipur pumbada leiriba ahal singi yaifanabagi damak thabak toriba NGO punamakka khusamnaraga sinkiba thoram madu da Khangbo Kendra gi MLA O Surja Kumar da sim guest amadi Senior Citizen Welfare Forum Manipur gi President Dr. M Rajendra na President amadi Thobal District ki SP Dr. S Ibomsa District Social Welfare Officer Thobal ke Kameshwar amasung Social Worker ke Jadamani na Guest of Honor singoina sarugya ke India Government ke Ministry of Social Justice and Empowerment ke Under Secretary Azing Anand Prakash Gupta Ministry asima ke Section Officer Azing Vinay Kumar Su Special Guest oina sarugya ke Tharumadu da wangang laduna MLA Surja Kumar na hai Hojiki matamda ahalo namade naharol singa anigi leinari bamari asi yamna lapthoknare masi matamna purakpa ahongba kaya gi safudagi oiramba yai adubu ahal amasung naha singi leinari bamari asi yamna luba marini masigi isel asi thaidok khidanaba honagadabani hojik Manipur lenga ke ahal singi pension bank account haplaga bank tagi lahon basida Thobal district ki pensioner kharagi account se sang soinaba amadi atai maram kyana account sel changlaktre haibagi ahal singi wakat yamna leire masi karida soiribano haibadu DSWO Thobal na kupna tidokpiraga ahal singi awatpa sel sing asi phanganbiu haike tungda Manipur gi tuan bomfam singdagi lakpa ahal lising amaga chatreta Kambal amamam amasung mahiroi chamapanda asam khudol sing tamkhe company Yamna tangna thokpa thodok ama oina Kaibul Lamjau National Park ta Forest Guard singna sangai angoba ama thengnare Albinism hairga khangnaba thong amana maram oiduna sa usek singda marakta angobu masu oirakpa yaubugum albino sangai asi yaurakpani angobu sangai asina thoraktuna napi saba matamda Forest Guard singna thengnarakpadagi sangai makhal asida akaiba pidanaba ngaksenbagi thabak lokhatkre
lamdam asida khundariba mitei pangal singna mamangai ningthongna pairamba yumnak ase lokthokpiganu malemgi atai mafamda khundariba muslim singdege top na khundariba manipurgi mitei pangal purup ase manghandana bahona se haina manipurgi ningthau lesem masana jawbana haikre wafam asing ase yangthang tarahai konjel da leiba mitei pangal gi khongul liba foundation committee na sinduna manipurda mitei pangal na khunda leita duna lerpa chahi chamaga kontra manga surapge kumon thoromda athoiba mithunglen ge oiba warol da haikibani Nauria Pakangapa Assembly Constituency के MLA Soibam Subhasandra Singh, Committee के President, Buyamayum Yaima Saha, Committee के Chief Advisor, Kulakpam SM Salim Saha Amadi, Buyamayum MS Salam Sahasu, Saruyaki Bathormaduda, Mahanamaka Taraduna, Mamangai, Ningto Kagem Bana Palingai Matamda, Mapalam the Gilakpam Muslim da, Maite Ningol Tazaduna, Makoina Polamba, Maitegi E Yaurba Muslim Sing Asibo, Lamda Masida, Kundahalam Kibage. Chahi chamaga kuntra manga suba kumon thorom pangthokpa si nungaiba fawi mamangai matamdagi khunda minaram laba maitei pangal sing asi hojik chakholapagi matungina mamangai ningthongna piramba yumnak asi lokthokpa yauriba si tobiganu malengi mafam sinba thungna khundariba muslim singdagi topna maitei pangal haina khangnariba kanglup furup asi manghandana bahona si manipurda khunda minariba furup khunimakna nungaina nungsi sanana khunda minaraba matamda da chakotpa petkani haina mahakna phongthokhi 19 lamdam sida lerga imalay bak sida lerga imalay bak sigi mangnaba imalay bak sibu machet tanaba imalay bak sibu wanabadi ekhoi mase singumsi madugi wakhalondu da sangsalaba adugumba kanglo phurup tudi ai thajabada madudi khoi khudi mona tongan maming tholagasu akhoi supreme moiba adugumba power do maduna akhoi khudi mapu ngakpiroi madugumba kanglo phurup tudi soidana magi adugumba akhona haibangam daba ubangam daba adugumba magi akan bacherak to laktana lamdam sidagi mutkhini haibase haijaningi paugi maraktan atin mabrek matang logjari Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lagpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima singna set payaba, inbayaba, fizol kudingmak fangbiragani. Ngasi maglengsin bira u Prabhavati Handloom. Moirang khom sawgaizam lairak machin natraga. Ekoigi phone number 6909126615 natraga 700580023 da call tawira u. Prabhavati Handloom. US Pizza and Fried Chicken at Sangai Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangai Pro. Break ke matungda makataba pau pijari ngase ayu anganbada Churachandpur district ke manung chanba tidim lambigi Waikrok amadi Laisang anige tainabada leiba savaloi Kalbert amada IED ma leiramle bomadu kunmanga suba Assam Rifles ke Churachandpur battalion ge kangbu amana patrolling chatpada thengnarakibani bom leire haiba pau phangwadage moirang amadi Churachandpur police ke kangbu tongan mangpham singda pungkhra lambi paring aduda gari chathok chasin tawbada athingba thamke tungda ngasi numit yungba matung pung ani ga makhai tarak padwaida Assam Rifles ke bomb disposal squad na asoyangam yaudana bom adu lokthokloba matung mafam saba yengduna pokhai hankhre hairi Imphal East District Police Commando ge kangbu amana mioi ani huralakpa gari manga ga konana farba mioi ani adudi asan bigei me lekai dege pungsum bam Chitranjan atop paming Rosen chahi kuntra manga apokpa P Munal amadi loitong bam Ragumani Singh chahi nifu apokpa lekhidraba L Radhamon kawe yang thang me lekai dege ni makoi ani dege number plate yaudaba Honda Activa mari dayo ama mobile phone ama WI tablet piece chanipan WI tablet puffing bong ama high security number plate semdok sadonglaba khulai khara amadi aluminum foil roll ama phangke hiramasi matang da ngase Imphal East ke SP gi conference hall da pangthokiba pawgi mifam amada SP Jogesandra Hobijamna
ngarang numidang wairam Imphal East ke Hangang Police Station gi manung chanba asan bigai area da gari huran ba mioi khara leire haiba akang ba paw mo fangbadage Imphal East District Police Commando gi OC Sakti Sena Lucingba kangbo mana sangsinduna asan bigai mayai lekai da thibo hum gi thabuk chathaki maduda pungsumbam Chitranjan hariba mioi asidage huralakpa Activa scooter ama recover to ngamke makata na mahana haidorpagi matungina mahaka khungbu oiriba loitongbam Ragumanisu yang thang mayai lekai da leiba masagi yumdage huralakpa gari kharaga loinena fagat pangamke makata na ain goiba thabak lokhanaba Hangang Police Station da sinakre hairi Activa mang bakot mayam si koi kan honarakpadagi ngarangin numisi sa koina punna gari manga si koi recover to ngami aduna pharaba gari sing adagi pharaba mioi sing koina Hangang Police Station da sinaraga ain goiba legal process ama masagi to hunto podum tawrani aduga gari sing asi koina manghiba kanagumba leiraga di dum magi proof piraga adum police station dagi court ki through dum loba yagani simtasu ai mayamda phongdoksage ngasi ayuk pung mari rom taba matamda Kangpokpi district ke manung chanba Hongsungmol chengi mafom kharada kuki lalhongba lup singi marakta khut thokna bagi thokdok thokre haiba akangna paw ma phangmadage tramanga suba Assam Rifles amasung Imphal East ke commando ge apunba kangbuna Hongsungmol chengi akoibam phamsing amadi Jowlen village ke akoibam phamsing da thiba humbi ki thabak chathakre maduda laloba singna hundoklamba oigene haina thajaba AK-56 rifle ama kapa yariba maru manga cell Aadhaar card voter card na chingba yauba money bag amaga mobile phone amaga phangmangam le hairi ngarang numidang pung 3 minute yang khani pan lom tabada nifum doi suba Assam Rifles ke IB cam amadi more ward number nifan ge ngamkhai bengda leiba more kuki students organization ge office ke checkpan mayada mapangal leiraba ID ma pokhai han kibat thokdok ka mari lenena ngarang dagi kaukiba more ban maram oiraga ngasi ayuk ban sogat pasingna tuan tuan bamfam singda lambi thengke ban maram oiraga kaitel dukan office school college amadi bank sing hangna khide ban asina maram oiraga ngasi more da Imphal thokhigadaba excursion yauba tuan tuan ba gari kya ama thokpa yadaduna panduna hojik moreda leiri nakalamoromda thodok asi Assam Rifles ke kem nakna leibana bom pokhaibi thodok asi thon bani haiduna irang hokiba leikrabani maduda thoningdaba thodok sing thoktanaba district magistrate na more subdivision gi manung chanba mafom singda CRPC ge dara chamagani phumari gi makhada mioi manga dagi hena punba yadaba amadi mi siba yaba khuchukalai puduna chatpa yadaba gi atingba thamkrabani hiramasugi matangda saithong hokep kauba mioi amana pawmisingda phongdokibada handak marak more gi security na khurak hangdana leiriba mafamsingda toina bom pokhaib gi thodok tholiba si misam ama oina yaningde masina miyamda mi paiba kya pokhanle haiki handaksu pung nipan adai da case of complex Assam Rifle manakta bom pokhaib si koina teseng nungai te aduga hoji eyewitness leire haye aduna miyamna Assam Rifle gi game da attack toduna nung thomjinduna mai thadana sumaina yaning de basi hoji kanna khongjang se sangsili aduga hinjikini bansu togani haina koina lepa hore Amarom da hujau chathariba more banasina maram oiraga more da panduna leiriba gari sing hayang ayuk pung mari dagi mapon phauba satok sasen tongnab gidamak komthokre hairi nakalamorom da mamang da amukta thokhidriba thodok ama oina tha sigi manga taret amadi ngarang more town gi tuan tuan mumpham ahumda bom pokhai lambage thodok asi akan mamong da yaning de haina mitei council more gi cherola man hairagli cherola sina makha tarik lebadi asigumba thodok asina more da khundariba misam miyam gi mahusagi punsi da saun akai ba pire mahiroi lup ama oiriba kuki students organization gi office ta fauba target torok pa haibasi nungnang ba poi thodok asina more gi lalonitik amadi hingnabagi lambi da chauna kai ba pire maramaduna legang na thuba matam da thodok sing asi kupna thijin biduna chena bu khunibak matik sa bacherak pibio haina lenga ke puning chingsilakli masakang da basing da more gi tuan tuan bomfam sing da tha sigi manga taret amadi taramathoi da bom pokhai lambagi thodok adubo Hill Tribal Council HTC more amadi Kuki National Organization KNO na tuan tuan na thadrok pa cherol sing na akan mamong da yaning da phongdorok pa galunena matung tobidana ba amadi lengak na mijeng changbina ba appeal torokli amarom da MSU Technopol District Committee nasu more da bom pokhai bagi thodok adu akan mamong da yaning da phongdokre Manipur amasung Tripura bo kumja lising mga chamapan ni fuma pan ge October 15 da
namduna merger agreement tawhanduna Bharat ki FIFA nungda tinhankiba numit October 15 gi ayuk pung 5 dagi numidang wairam pung 5 fawba state ani asida total shutdown gi khongjang sangsilagani haina aina thingkrava Alliance for Socialist Unity Kangleipak Asuki chairman and Okanamadi National Liberation Front of Tripura NLFT gi president Hais Ustwang Borok anina chahi tawduna thadrokpa cherolamana hairikli cheroladuna makha tarakli badi total shutdown gi khongjang asida lining laison amasung emergency servicing gi council loi Miyam nasu khongjang asi mapung phana sogot piyo haiki paugi meraktan atin babre matang galujari अखोई की पामजब लंबीदा नियम चुमना चलबदी खुनाय असे नोंम नत्रग नोंमदी सौखटप खुनाय म सोइदन ओइगन रेडियन ग्रुपना इनखलकलिबा नुपीसिंगी हाइथोइ सिंथोइरबा लौसिंग अमदी लमचकसिंग उथोकनबगी तंजाकनि थोरम असे होगोक्सब ओइना लाकदोरिबो अक्टोबर की तंग तरादा कर्टेन राइजर इम्फाल होटल द तंगथोक्सरे कर्टेन राइजर निमित असिदा कॉन्टेस्टेंट सिंग कना कनानो हैबदु मसक खमोन मदुरिबनी इवेंट असिगी ग्रैंड फिनाले लाकलेबो अक्टोबर तंग 12 होटल इम्फाल असे सोइदन पाकसरनि निमित असिदा मयाम सोइदन लेंथोक्यो Liklang Pare All Manipur Women's Voluntary Association Amawavana Hingbagi Wahanthok Leiba Chaukhatba Nungaiba Tangdu Leitaba Khetnaba Leitaba Kunai Amagidamak Leblakpa Chahi Kuntrap Mapung Parakli Liklang Pare Laglibo October Kungamari Amawavagi Kuntrarak Suva Foundation Dega Mari Leinana Sinjariba Nungairaba Ishai Nongmagi Thoramni Liklang Pare Mafam Baige Chandra Open Air Theatre Board Matamna Nungthil Pung Manga Miyamna Sungsoi Shoitana Saruk Yabiu Liklang Pare Break matungda makata pa pawmong pijari Manipur gi puwari ga sagona raklaba mera thagi purnima numita pangthokadoriba mera hok chongbigi kumhaina lakpada Manipur gi Chief Minister N Virena lamdamasigi miyamda yaifa pawjel pirakli Chief Minister gi yaifa pawjel aduda hairibadi kumhai asina lakpada machin manau oibagi mari chasilhanba ingtappa tangdu laitaba phibam ama porakpa oirasanu kumhai asimak lamdamasida khundaminariba phurupsingi marakta amaga mateng pangnabagi wakhalon adu hena chasilhanba ngamlagani hairi Torbung Gram Panchayat ke manung chana leiriba Phawgaksau Ikhai Police Station mapung phana mathok tawhalu haina taksile dunangase makedom gi miyamna tidim lambi ge Torbung Community Hall mapada human chain semduna khongjang changsin khre thasi gi kun phawgi manungda lengak na mijeng changbidrabadi Torbung Gram Panchayat ke mafam pumada total shutdown gi khongjang lakadori khongjang aduga mari leinana Torbung Joint Area Committee ge co-convener Hemam Priyo Sakhi leimana Torbung area da thodok ama hek thokpada Moirang Police Station da natraga Turachanpur Police da chatkadra haibasi asobo hang ama oire makoina leiriba mafam asi district ani gelona badane maramaduna lakliba thasagi kun phawgi manungda Phawgaksau Ikhai Police Station asina mathong ningthina tawhandrabadi thangnaba numitage Torbung Gram Panchayat ki mafam pumada total shutdown ge khongjang sangsilagani haike October gi 20 asigi manung phawbasida miyeng changbirakta taragadi Aikoi Matangi Numiki date 21 Sida Aikoigi Oiba Haibadi National Highway 2 Torbung Zipigi Haiba Lambise Aikoi Matam Katana Shutdown Tokjagani Khongjang aduda Torbung Gram Panchayat asigi Pradhan CH Sanahanbe Torbung Area Social Development Organization ki advisor KH Basanta Kumar Tasdo ge President L Nabakumar Upapradhan L Ibohol Saiton Gram Panchayat ke Upapradhan N Tiken amadi Ward Member Singh Susaruk Yakhe Torbung Community Hall da miyam gi mifam ama pangtholaba matungda tidim lambi da thoraktuna khongjang makha chathakibani Moirang City Block E-Rickshaw Development Cooperative Society Limited ke registration kakpiyo haiduna Bisnupur Kumbi Thanga amasung Moirang Kendra gi Moirang Fawbo Service tawriba Auto Rickshaw gi Association Tara Mari gi apunba body oriba All Moirang City Block Auto Iris Magic Coordinating Committee na sinduna Moirang Chengai Lampakta wakan mifam sathakre Khongjang aduda saruya kiba committee gi convener MD Habibur Rahmana Lenga ki mari leinaba loishengna hojik leiriba E-Rickshaw singi society asigi registration kakpidrabadi association gi member singi leiriba member lisingama henba na gari singi so sing mari leinaba authority singda numinini gi manungda pisilagani haike
ngasi ayuk pung ni palom taba matamda Thawal Police Station gi manung chanba National Highway 102 Imphal More lambi paringe atopam Congress Office mamangda wangjinglomdagi Thawal tamna lakpa Maruti SR car registration number MN04A 9790 amana thomada lambi da kongna chalamba miyo ema laikhidre police tagi fangba pawgi matungina laikhidraba miyo adugi mameng Khaidem Tej Kumar sahi ni funithoi apokpa lapoi jaw kawe sungnu kongnang mokongdagi ne hojingna wangjing kaitheda leibani garina thombadu da sokpadage Thawal District Hospital da pukhalaba matung hospital adu da laikanaba ngamdana laikhidabane police na senariba gari amadi driver adu phagat pagaloinana asiba haksang adu Janems da postmortem tawraba matung imung manunggi miyoi singda khusinakre hairi tha asigi kunfawgi manungda Hindi Teachers Training Center ge award pa oza sing asui mention bidrabade North East pumbagi oina akan bakongjang changsilagani haina Hindi Teachers Training Center Students Union gi President Thoksom Biswajit angasi Manipur Press Club ta pangthokiba pawgi mifam amada phongdokre Manipur leiba oja sing na takadabda topa oxide tagi la ta ani habsidi yamni kai ninga oi bai tareko haibu college ki future gi yengaga haibu college muthak pe aroi sarkar na thu matam da date 20 fawgi manung da regular gi oja post award pa jingje atu matum da happy rakna ba RR su boina happy kada huji utilize ani happy amaju RR su da habjale adu ma masa emet loidana kamaina khoi da BEd ki course ma kamaina tak tino RR su da habjalak bai tar adi phagi gi type ta khoi je uraba hai post सरकार अथुब मतम चुंथोगा अवार्ड पोजा से हापकनबा ना कोई ngasi press mi chamjabne mahakna makha taraduna kumjali singni tramadagi award poza sing hapina by education department ta hanna haijaba laikhrabasu lengakna ngasi fawba khangsinadana leiba asi yaningde hojik fawbi oina center asida sunatagi oja mari khaktana mahiroi chamaga yang khairom da mahimasing tambiri hiramasi gi matangda lengakna akhanaba thorang paikhatrabadi center asi mutkiba yana leire maramaduna athubada lakhotpam thokpa thabak sing lokhatpiu maduna taduna lengakna matam lobgi thabak chathaduna leirabadi akanba khongjang kya sangsilagani haikhi October gi tang 19 asi lamdam asigi puarida South East Asia da hanboina miyamna lengak chakiba leibak ama semkiba numit adubu ningsingduna nainabagi damak Coalition for Indigenous Right Campaign Sirkan asiduna numit asida konung mamangda leiba utra sangle da miyamgi mipamama pangtholagani haina Sirkagi President Thoksom Somorendrona ngasi utra sangle da pangthokiba pawgi mipamama da phongdokrai mana makha taraduna democracy chatpa leibak amada state kharana tongana lengak sage haibada anti national oire haiba matagum police na tati tawoina tawriba lengak asi sirkana colonial system ni haike loinana numit asida India government ki mafam da lamdam asige governor amasung chief minister gi khutang da sirkana hanadagi sem saraba charter of demand khara lauthok lagani loinana mifam asida lamdam asige khang hairiba miyoi kyana saruk yabiyo haike democracy chat palaiba am da khoi myam pujil ga union government malam da state myam pula sem laiba am da kana kharana kana state kharana makhoi gi aning ba pamba mani makha tam da khoi sma tungana bu khoi gi lengak se ge tungana bu hingje ge natraga ning tam haiba matam da madu aran bani international oi kaina khallaga police force sajalaga phuba gi thawong je masi madi colonial system ni lawgani sarkar lawi merger agreement mamang da lairamba pre merger political state ta hanjillaga di akhoda lairiba hoji mungnaba mayam je sungsoi soina sop to nganguni haibasini khoi sarkar gi magai ding asi bau law lakjari bisi aduna masigum wakalon se pina honaba matamda hairiba October 18 lase yamna maru oiba aduna hairiba 18 October gi 18 sigi maru oiba nungi walaro do khoi heng punna nainamina si haiduna khoi Manipur miyam da amuku su hanan ningsingjari Rims Hospital manungda tongan wanba pamnaba thodok sing yauna thodok kaya tholiba sige haurakfam Rims ki director amade medical superintendent na kangfam thawi ana laing sang asida makata na pamnaba thodok sing thoktanaba director amasung medical superintendent MS na akhanaba thorang lokhat pagalunena miyam da thajaba pigadabani haina International Peace and Social Advancement IPSA ge cherola man hairikli cherola duna makata ribadi makata na karigumba Rims ki campus manungda pamnaba thodok sing thoroklabadi manugi daita adu director amade MS na pugadabani The Manipur Conservation of Paddy Land and Wetland Act 2013 asi mating laina chanhanaba lengak achina lokhatpam thokpa thabak sing lokhatlu lofam sing sohanba makhal amatagi construction sing amade thawong sing khutakta lepkadabani haina Meitei International Civil Action Network Mikal Gate Cherola man hairgle
Lamdam asigi Muslim mahiroi singi apunba apex body ama oiriba Pangal Students Organization PSO linkatkhibagi taramathoirak suba mapokumon thoramgasi Lilong Higher Secondary Madrasa ge hall da pangthokre thoramaduda Manipur lenga ki Commerce and Industry Department ge AO Sheikh Abdul Hakim MCS Lilong Higher Secondary Madrasa ge Principal Muhammad Islauddin Saha Amuko ge President Nando Luang MSF amasung PSO ge Advisor KH Sirajuddin MMDO ge President Muhammad Zakir Hussain MSF ge President NG Milan amasung PSO ge President Ajijur Pukri Mayumna President member sing wene sarugya ke thoramaduda wangalanduna Ajijur Pukri Mayumna hai kunai ama mangumda sakana bohona bada mahiroi singi lup singi asopa thodang lei mahima singi mangal ningthina fangdriba kunai adu sakotpa wagani lamda masigi mahiroi singbu mahigi mangal ningthina lehanaba pandamda lengang ne school fagaran si mission hongdopi basi asumba khongthang amani mission asina class 1 gi mahiroi singdage hauraga konsin biu hainasu lenga ke puning singsin ke Taromadugi saruk amoina PSO Manipur amasung Iswo Paubitek anina punna sinkiba 3rd state level science competition ge makong mathang takraba mahiroi singda manamathum piduna pungning thawatki loinana PSO ge hanagi executive member sing amasung ngasi thoromaduge akhanaba invitee khara dasu asam khudol sing tamke grassroots tagi kaigumba school phagan sing san harisi grassroots level digi to amatara ge amaki na koi lamdam sidam haigi lamda hena kumang chausin ba amadi mahiroi singbu mamutta na gyan taba du ba fa sam fa ba mo bare kani hari khanjai mahiroi sing mamutta na gyan ta na hai king changla matamda lamdam asida na ba khunai si bu society si bu ba im tappa na traga afa ba khunai ma bare kani hari thajaba koi bangal student wa sinda chena thajaba lai Mamang thagi tara manga da maibom kabui khul da thokiba laibak thiba khana chena bagi thodok kamari lenena Nambol Kendra kabui Customary Protection Committee gi member sing police na fazin kiba condition yaudana thadok piyo madi atopa member sing fana bahona bigenu haina maibom kabui khul community hall da ngasi pangthokpa paugi mifam amada khul gi khulakpa PK maifangna phongdokre mana makha takibada khul tan thokliba Jonathan khulsida khul gi chana kanglon ngaksa ge haiba wafam yanakibadage khunbuna lampiduna leirakiba miyoini mana leirakpadage laishauhal Hanupan na chingbage lusingba oiduna khulda leirakli adubo khulge chana kanglon sin ilaktaba thugarakpadage mahakpu khulna tanthokpane adubo Romai Christian Advocacy Council na Christian chatpagi mahakpu khuldage tanthokle haina shirakliba maral yumpham yaudaba aranbane hiramsigda dharmaga mari leinaba wafam yaude mahaksu Christian oidabani Bisnupurgi DC amadi SP yauna council amadi committee nakal animaki oina wari sanabasu leikhraga committee gi mi faba punba tobun waite Namol Kendra ge kabui khul taruge apun balup oiriba committee ge thomi singbo hiram sida lana ubiganu fakiba committee gi mioi condition yaudana thadokpio haike post ani ase hoji ma pari bani aduna ma Christian sunate akhoi customary da hoji tatun laibani aduna mahak se Christian ne har sikram hana hagidor no khunda ai Christian ojarage hoji hariba post sing ase ai lokthokpio hagi bisu leite aduna maha ase Arama Persar Tauba Mini Janathansi. Asi Kangduna, Romai Christian Advocacy Council na na aningba mana apa da Panghai Haraga, Makoina, media da Lanas Tandokpa, Sito Bigano, Matunda, Aduna, Asumba, Wayan Ado, Madudang di, Akoina Pamjay. Dr. Sanasam Babinan Eva heading lyric I Call It Life Amadi music video album Nang Taningasi Hono Bimatungina Hotel Imphal ge Sangai Holda Fongkre. Maduda Mahutki Commissioner M. Joy, Director Jodasandra Sanasam Hanagi IAS K. Radhakumarna Athoiba Pintung Lensing K. Maduga Mari Lenana, IV, Dr. Sanasam Babinana, Tamoy the Farokpa Ihul Singh, Dari the Isinduna Tamba Kaktanatana, Miam Pumbada, Kanganabagi Wakalonda, like a sweep from the high K. Isay sige matang sidasu isay se Arvin Soibam na sakadabuni ko aduga romantic song ni haidare nangtani haibase sisida phongdokning ise ngashaigi samlapna haibada nupa haidi shorop nupa amga nupi amagi romantic relationship sida nupa duna nupido urak thengnarakpadagi change in life my change lakpado aduduni phongdokning ise akhoi music societies da uriba inhumanness haidare migi emotion love handarakpa adagi Masana masabu question tawzaba am I worthy adu mayam sigi lemak social issues nai na ba haitare poem collections
Nauria Pakangapa Assembly Constituency gi manung chanba hiang thangda multi-purpose club ama Kendra Sigi MLA Soibam Subhasandra Singh amadi Manipur Legislative Assembly gi Speaker Y Khemsa ngasi sangaduna miyam da khusina khrei ngasi gi sangaba gi thoram maduda hiang thang gram panchayat ki panchayat ghar amasu sangaram ke mamang gi lenga ki matam dagi saba hongduna foundation khaktamak hauraga leram badagi ngasi club asi MLA Local Area Development Fund dagi punna lupa lakh tarahom doi sanga saduna miyam da sinabani mamang gi lenga na Firing matamda hojike sarkar siga leiriba khenaba si miyam puna khanglabani haina MLA Subhasandra na haiki mang makha taraduna yang thang amadi akoibada hojik development gi program kya paikhatli yang thang dagi mekola tabalambi asi hoki besahi tararongi mamang dagi sembidana leiramba adu hojik sembal loiselakadore yang thang leirembi gi akoibada yang thang bor khurumbana jingba thorakpada VIP gi gari khamfam oinaba lam sembal loire Yang Thang Water Supply Semgonaba Hojik Ngaiduna Lady Amadi, Kelo India Gi Makada Yang Thang Kangjibungda Mini Stadium Amadi, Football Ground Sanaba Center Gi, Gror Ahumak Makai Henbagi Senfam Sanction Tore, Atubamutam da Saba Horgani Haike. Yang Thang City Block Makada Gram Panchet Tarani, Sinaku Lego Koi Function Toriba, Koi Government Gi Matam de Koi Anuba, Enosi Panchet Kiwina Koi Yang Thang Block Sim Hange. Lagi yang thang dai koi community hall ma local area development fund dagi koi honorable mission sangha bi nam ngasi function tori baje masima leire koi hujik mang uriba yang thang kangji mugjida Khelo India gi makha da koi mini stadium ma adagi football gi ground adagi drain masi punna 3 crore 60 lakh au makai kharhen bagi sanction tau dno hujik koi implement tau hore sahi tara ji karim torom da bado ngasi di Koi program habdana koi machine thadana koi hiang tangi lambi thong ayamba loisilna bagi leire aduna koi hiang tangi water supply gi scheme Paugi meraktan atin ba brema tangalong minase Diwali amasung Ningol Chakobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari Hauzik Lariba Honda cars ki discount sing adudi Honda Amage up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October kunga nipan gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break matungda makata pa paumung pizari. Merger agreement and its consequences of Manipur High Hiramda Nomigoiba public interaction among us MJ Avenue de Laiba Hotel Nirmala the Pangthokre. Southeast Asia Human Rights Association Sherrana Sinduna Pangthokiba public interaction adugam MUG Center for Studies ke former director Professor N. Joykumarna moderator OIK. MUG Department of Economics ke Professor Dr. Singlen Maisnam Human Rights Alert of Manipur ki Executive Director Bablu Loitongbam Amadi, GP Women College ki Department of Political Science ke Assistant Professor K. Indra Kumar na Resource Person oina sarugya ke. Merger agreement ki matang da tuan bomfum ke asu mipamadu da tham ke. Mipamadu pangthokpa ki matang da Southeast Asia Human Rights Association ki advisor CH Hema na haikibada maning tamba leibak ama oina leiramba lamdamsina Bharat ta punkiba matam merger agreement tawgibasi niyamna yavra natraga Matamadugi, Lucing Bamadi, Miam na Yaning na Yakibra Habasi, Nashidi Aso Banana Yaba, Wafamama Oire. Hirmasugi Matangda, Mipumting na Kangan Batangay Fade. Manipuna Barata Tin Karamatunda, Aikogi Punsirolda, Pirakiba Hong Basing Adu, Nainavani Haike. Bra, Chanaba Yabra Pola, Sigi question Gini, Aduna merger agreement or Matung the Gidi, Power Kutima Matang Sum Paishalapuna, Akogi freedom, Akogi right Puna Mamangre, Punamaxi. Namchalega, Mogi Makata, do's and those Kunima Mogi Makata Torponina, Nasidi, Koida Karimata Pilot, Sakar Boda, Akogi Assembly Constitution later Boda, Maduki Karitokudam Haidu, Dili the question and Bogi Pibu Mutanjama Laksalagle. Aduna, Singumba condition Mayamsida Koni Karito, Kari step Lokotagé, Hybido Perjam, Yangutana Perjamgi resolution door, Adugi Matungina Akoni action Lokana Binigdamokta, step by step Lokuna Bigdamokta, Maski program Simuruin in Japanese. BPL gi imung manung gi miyoi singda anayak tholokpada senting dena layang ba yanaba Manipur Sarkar na piba Chief Minister gi haksal gi tengbang
CMHT amadi Bharat Sarkar da piba Ayushman Bharat Pradhan Mantri Jan Arogya Yojana AB PMJAY gi card sing fanghana bangasi Khergaon Junior High School da form submission program ama phangthokre 11 category Jila Parishad member MD Nuzrul Islam na Manipur Sarkar ge Health Department ka khusamnaraga pangthokiba program aduda Khergaon Jila Parishad ki manungda leiba BPL ge imung kya gi miyosingna card chanabage tangai fadabasing pishinaba lakhe Thoramasi gi matangda Jila Parishad member MD Nuzrul Islam na Jila Parishad asigi manungda leiba lairba imung kya anayek tholko matamda senthum ge awabal leiribasing adu kharamakhay koknaba haiduna CMHT card amadi ABPMJAY ge card sing pina bahona bani ngasi darkar oiba masak sing pisin kibasing asi athubada card saduna yenthona bahona gani haike area sida leiriba leita lairaba amadi aikhoigi haksen gi card paihugdaba singi damakta aina organize tawraga aikhoigi official singa aikhoigi miam gi kanaba pige haiduna aikhoigi ai katau sinjabani All Manipur Trend Medicinal and Aromatic Plants Promoters Consortium na sinduna numit humni chuna sathagadaba National Indigenous Sweet Festival 2013 yelhongai gi maru kumhai ngasi iroisemda leiba Central Agricultural University gi auditorium da hogdokre ngasi gi hogdokpagi thoramadu da farmers research scientists amadi academician kya na surya ke thoramadu da atoiba mingthulen gi oiba warol da Central Agricultural University CAU gi vice chancellor Professor M. Premjitna Manipur da maru marang conservation tauba yamna darkar oi maramaduna lomi singi masing hengathanba yamna tangai fade thaina dagi chanarak laba nat ki oiba lo pothap asidagi anoba high technology agriculture da ongkhatpa yamna mak darkar lei masimangna integrated farming system sing puthongna ba honaragani haike and it is the primary center of diversity of rice in the northeastern region. More than 9,650 rice varieties are already described, out of which this university, under the dynamic leadership of our former breeder and former director of research, who is sitting here, our elder brother, Dr. Venu Kumar and his team. Manipur Tourism Department amadi Rip Trip na kusamnaduna Paryatan Parva 2018 palan thorongga mari lenena Hygiene is Health, Health is Happiness haiba theme da sanitation awareness program ama ngasi Khoivu Andro da leiba Golden Moral School da pangthokre thormadu da tongan ba school sing dagi lakpa mahiroi humpu henbana sarugya ke thormadu da sarugya kiba Tourism Department gi Director W Iboholna Tourism sakot hanbada mipung khudima ke daita sauna lei lamda masida leiriba miam gi wangang sangang lisa sajat fajaba mathok tai amadi lu henba yumkai amadi tangai fadaba kya lei haike egi maru oiba community amagi development tobo kanda akoi unity leiba akoi masel wa tanaba amana ngama amana phadana tanaba dumai tawtani akoi jointly punna koi wa ama tobo yagane sigi pesi androji ai la ko lambi yemda wonderful mandir dogo lale mi sai approach roads say nambaina Manipur da utri ai tar ismai tor nama PICC they are very good building adu oi badu nataba sai laiba structure do magi chap sawa laibam thokpa mawong ta na thambasi masi yam to tongale Thoramadu da sarugya kiba Padmini Konsamna Andro si lengakna rural tourism ge saklon amani haina lauthokiba leikre masimangna lamdam asigi miyam asi luna na leibagi tangai fadaba lei lu henba mafam ama oirabata da lamkoiba kya gi pungning singchenba ngamgadori bani haike Department nasu rural tourism gi face amane na lauthokraba andro se sida khoi sanitation gi awareness yam da ka oi sida laihoriba angang singsina yumthong khudingmak phajana luba nanba haibado maina toroga leitaragadi tourist na lakpada su hangoi roidoini adu rural tourism chakhatlan gi haibada yamna achauba thodang ama sanitation sina achauba thodang ama pangaktoini adu SK Women's College Nambolna Council of Scientific and Industrial Studies Kasinduna ngasi emerging trends in nanomaterials and Composite Haiva Hiramda Namit Humni Sathakadaba National Seminar Ama SK Women's College ke conference holda sathari
ngarangdagi hona satharkiba national seminar adugi ngasi nini suba numita Manipur University ki professor Raj Mohana resource person oina wangangli thoramaduda SK Women's College ki physics department ki head of department Dr. A Joina atopa levak singdi nanoscience technology asi hania leitana sakhatkre aikhoigi levakti yamna watli maramaduna Manipur dasu hiram sida chaukonaba pandamda seminar asi pangthokpani seminar aduda Manipur ge tuanba college ki oja chamag yankhaina thoram sida saruk yakhi tha sigi tarukta upokpi Kuno amadi kha posongbamda thokiba laibuktiba kaina katpagi thokdok kamari lenana police na fazilba mi tara marigi cherak adu komthokpiyo haina kha posongbam mamang community hall da pangthokpa paugi mifam amada Nasok Jila Parishad member TH Dilip nangasi phongtokre mana makha takibada Manipur dasu asigumba mob justice ke thokdok kya thokli adubu thokiba thokdok adu maikay adom gi oinadi ahan boina thokpani adubu tungi aifana bakhalaga khangdana tawkiba ngaktani maramsina while sangna ahan bani khana chera komthokpiyo fazilibasing adugi maraktasu nongmugi surga chajaba imung manung kaya yawbuta natana angang masa pisak chenbi mama sing yauri matungda amuk hana tawdanaba para tambi boina khangbi baga loinana lakadoriba ningol chakoba kumaisu yenglaga fazinduna leribasing thadokpiyo haiki khunggang sida gi khogi CHL mayam khak mkhoi tara mari fazinduna khoi police ka sadida leiri masi Daming side khara komthok pina haide angang jing hujiki leiri ba kasri leiba imai bel sing CHL mayam dusu magi masa apik apikpa leiri cheliba khara yauri adu lakliba ningon sakobi festival ke yengbira kanda makhoi da piba participant khara handok pira kanda khara mayam conditional unconditional da khoi condition jaudana satam da yaudana makhoi su thadok pina government side su appeal tawjari mayam gi public movement haitare masumbo pose he Manipur mafum ayam dasu thoi akhoi khung dasu handak thoi sina ahan bani aduna maram orakanda masumbo thodok se matungda mob justice masi akhoi miyam dasu ngasi akhoi na posong khungangi silinau imai bel miyam dasu haijari Lomi singbu mapangkal kangkat anduna chathok marang kaina puthokpa lamdam ama ohena bagi pandamda apunba lomi lop yumnam khunong na sinduna farmers interaction program amang Imphal SK Yumnam Kunuk da Pangthokre Tharamaduda Saruk Yaraduna Kundrapam Jila Parishad ki member Thangjam Angubina local government ama oiriba panchayat mapangal kanhalabadi laikai amadi maikai ama saukhatpada asobo mateng oigani maramaduna mipung khunimak yawba yaraba village level da pangthokpa gram sabha sing soidana yawbiu masina laikai khulgi paikhatpa yaba thabak sing planning tawbada hena kumang sausilagani haike Draft National Education Policy lising ani taramapan gi matang da nomagi oiva sensitization program amangasi sanjen thongda leiva state guest house da pangthokre All Manipur Recognized Private Schools Welfare Association asinduna pangthokiba sensitization program aduda Manipur College ki hanagi principal oiramba Professor L Sadananda amadi Welfare Association asigi President L Joy Secretary CH Syam Chandra yauna member kya su saruk yaki Association asigi makhada leiba private school kya gi mihutchingna khanane na badu da saruk yaki Program adu pangthokpagi matangda association ki president L Joy na haikibada ngasi pangtholiba sensitization asida maruaina Bharat ki oina chanagadaba national education policy ki draft asigi matangda kumna khanagani loinana policy asi lakpada state asida leiriba school singda thengnagadaba singadu kumna nainagani amoromda Manipur sarkar na handak lauthokiba no veg school day gi matangda su kumna ninagani haiki singbadigi matangda koi hena mamutana ngasi mifam asina su koi khanajagani tongan ba civil society organization sing stakeholders sing na private school sing da lan ubiri ba mi yeng kaya amasu ngasi gi mifam asina akoina sengtoknaraga amadi akoina tawbada henjin giba kaya ama leiba taragusu hariba kaya sing ado mamutana nainaraga yamna tarang ba asengba education gi kanglon ama idamda masida pubungam na bagi damakta asugmlaba program ase sinjabani Mahiroi singbo haksang phalaba matamda ta khunai asi saukhat maikai da puba ngamgani haina Coordinating Committee of All Manipur Youth and Students Welfare Association ki convener KH Rameswar na phongdokrai ngasi awang khunuk da leiba UGC school da school asigi management committee amadi Coordinating Committee All Manipur Youth and Students Welfare Association asindana pangthokiba nomigi oiba free medical camp amadi awareness program amaga mari lenana Rameswar na lamdam asida leiriba private school singna Mahiroi singdagi medical checkup kidamak fee kya lawrabasu school ayambana ngasi fawba mapung fana thabakta onthokpa ngamdadana leiri Mahiroi singbu masa mau fana lehalaba matamdata kunai asi sakhot mayonda maning tamna khong thangjinma ngamgani pangthokliba medical camp asigum
makha tana pangthokning bai school leirabadi committee da pau phaubirakna basu mahang appeal tauke अखोगी स्कूल सिंगना अखोगी मेडिकल कैंप अखोगी तौदना लेबसिंग सिदी अखोगी कोऑर्डिनेटिंग कमिटी की माइकई दगी अखोई अकन मियंग संगने अदुगा लेंगांगना सो हाइरिबा हिरम सिदा अखोगी सुंगोय सोइदना मियंग संबिरकनी हाइबगी आशा तौजै अदुगा लाइक लाइसु हाइबा मतमदा लाइक लाइसु तंबा मतमदा अखोगी मेडिकल अखोगी हक्सांग मसामौ फना लेबा हाइबसे सुंगोय सोइदबा अखोगी कैनो मने थमजागे Thobal District के वांगजिंग कम्युनिटी डेवलपमेंट ब्लॉक सिटी ब्लॉक के मखादा लेबा टेंथा ग्राम पंचायत के ओइबा सही के अखनबा ग्राम सभा मिफम ngasi टेंथा खोंगबाल मल्टीप्लेक्स ग्राउंड फांगथोखरे मिफम मदुदा सेनबा सही लिसिंगनी तरानिपान तरामापन की मनुंगदा ग्राम पंचायत असिना MG नरेगा की मखादा सुखिबा थबकसिंग अमसुंग PMAYG की मखादा साखिबा युमसिंग के अकुपा सोशल ऑडिट सु तौके Manipur Social Audit Agency Masana Sinduna Pangthokiba Gram Panchayat Asige Ngasige Social Audit Gram Sabha Aduda Gram Panchayat Asige Job Card Holder Singna Lisingani Tarani Pantaramapan gi Manungda Sukiba Thabak Sing Makoina Fangkiba Kusumal Amadi Lakadoriba Senba Sahi Lisingani Taramapan Kunda Gram Panchayat Asina Miam Gidamang Paket Kadaba Chakwa Tharangi Thabak Sing Kupna Khanena Kiloinana Tuan Bawaref Saloke Guru Gulapi Nata Sankirtan Academy Amadi Asai Lup na Sinduna Numinini Chuna Sathagadaba Kuntaruk Laksuba Guru Kirtan Palan Thoram Ngasi Konung Mamangda Leba Lamyan Basanglenda Hongdokre Thoram gi Sorok Amoina Anuba Manipur Vaishnav Sairengda Guru Gulapi ki Khudol Haiba Hiramda Khanene Nake Thoram Aduda Kumara Yumlembam Ranjana Da L Herachandra Ningsing Mana Elangbam Chaubal da Khairakpam Lebak Masa Singh Ningsing Mana Amade Lemopopam Lakpati da Khairakpam Wangkai Singh Ningsing Mana Kusinaduna Ikai Kunupa Utke Nabukumar Nongme Kapam na Iba Wari Masagi Horokfam Amsung Masak Haine Mingtonba Wari Masagi Maramda Nainaba Lairik among us Manipur Hindi Parisata Honabi Matung in a phone cray Paugi Maraktan at Denver Brematangalo Minese Nupi Equigidi Kongtang Kudim Sixiningagi Sixiningay Aktani Mapamatam Kudimata Aina Chexinduna Dalakli Adubu Mahusai Kongchatnina Kudung Tiningai Atumak Oi Manipur Ahan Boina Iramda Masida Sajaba Ningol Kudo Adubu Ngasidia Koi Tingnaningai Oidre Aikoigidamak Bright Enterprises ki Ningol Kudo Break Matunda Mayam Toram Noksha Bagolena Makada Pau Pizari State Asida Lerivan no piecing the totally batongan to but the Watok Singi Matang the Sahi Home Kudingi State Kitak Pangtopa the Minichuna Satagava Contramato Sube State Conference Ngasi Infal GM Holder Hogokre Nupi Marupna Sinduna Pangtoliba Conference Asida Political Amadi Organization Sigi Report Sing Yauna Sarkada Pukatkadava issue Singsu Kanagani Haina Nupi Maruke General Secretary L Sumati Valana Haike Monsang Students Union Infalna Sapong Lakiba Chahi Kun Mga Mapung Farapige Silver Jubilee ki Thorom Pangtokre Ngasi Singmerong Dalaiva Tribal Research Institute proclaim the favorable Lord Hiver Team the Pangtokpa Thoromaduda Mahiro Singna Natkyo Bazago Isaikia Utpagaloinana Union Nasugi Sobiner Amasu Fonki Thoromaduga Marilenana Monsang Students Union gi Assembly Speaker Virginia Wanglarna Mongsang Asui Apikpa Kanglup Ama Ojerabasu Lamdamasigi Tuan Bomfam Singda Kundaduna Lady Vene Ngasigi Thoromasina Join a Kundariba Kanglup Asi Punsin Bada Asobumating Oiragani Haiki All Mizo Medical Association Ngapigani All Mizo Medical Students Union General Headquarters Imphal Manipur Nisinduna Union Nasugi Freshers Meeting Asi Chingmerong Dalaiva Tribal Research Institute Pangtokre Thoromaduda Mizo Puruptage Medical Officer MBBS Tamliba Mahiroi Amadi Atay Kiana Saruyaki New Delhi da laiba Korean Cultural Center da haukiba July ge kunmari da pangthokiba anisuba Korea India Friendship Painting Competition ge senior category da ahanba manalo rakraba Bal Vidya Mandir Palace compound gi mahiroi toijam ganasyam ngasi Imphal da thunglabada miyamna harauk tayam okre Wangkai ayang pali laima kaithel da laiba toijam Lenin amadi toijam Ongbi Renuani gi masanupa toijam ganasyamna pangthokiba painting competition aduge class 8 ge 12 form gi kanglupta piriba Independence Movement of South Korea and India Haiba Team da Ahanba Manalo Rukibani. Masiga Loinena,
toijam gana siam selamata tingdana South Korea da chanabagi khudong chaba su phanglakhi ngasi nungthil Imphal International Airport ta thunglabada toijam gana siamna competition asida mahangna ahanba mana lawrakpada nungaiba phongdokladuna makha tana ahenba thongnaga lunena honaningbagi apamba phongdokhi mana phangbaje ai sada thadadaba haitare aina sumana phangkani kanje thazarudaba adumba fawe adagi sada yamna harawa adana fawe matungda ai energy gi state level competition hauzik thanaba tawri adu thara matungda state ki selection phangadi national gi amu sapagi tanja phangani ha Homi gi ani subo foundation deng ase Imphal East Saijang da lup asigi thomi sing sin dona phangthokre tharmadu da sarugya ki ba Homi gi president Sapamsa Jadumanina Irai Park Iram da masida Maihorol dagi khundarak laba yelomi sing ase ngasidi miram dagi changsilakba miyamna namhat pahurakle mitop miyan cha sing dagi lamdam masibo kalausi harabadi yelomi sing amato ina punsin batangai fade haiki Sejak Homisina Manipurgi apun bagi sakta mama mapane hajale mitop singi lagi retuan ba akui isu kaya ma yerba iram dam si tungi dam ta koi kanna dam ta akui sem sajaba akui yerba iram dam si kanna dam ta yerong mi kanna dam ta pandam da akui leijaba pedesra homini haida itamjake Nakalamurom da thromadu da sarugya ki ba convener RK Rajendran Hai Yumthangnari Vice State Assam amade Nagaland da nong marang kaina churaga Manipur da nong tabang amdriba asi maruaina Manipur gi mapandagi changlakba yelongmi saba miyamna chingi mafam sing da honghong duna koichat chatuna u pambi sing kokthokibena ni haibada haiman mathokloi lamdam asigi mahungsagi khalasi kaihen da nangak sensi harabadi ecological task force ama semgatpa chumgani haiba wafam phongdokhe Ecological Task Force se thamerga Myanmar dagi jungle da yamna hinaba kangbu singse ngakthokpa aduga maitei ga koi gi lairiba koi isinina indigenous people mayam se haumi aina kaurerga ichang thongna amata da changanba seramdai da dia koi jo sambina kai tali dana ada koi di sambidong sonbadina tena we have strength Hojik amuk sanawi pau phongbigani Tha asigi ahumdagi hogduna Russia ge Ulan Ude da sathariba AIBA World Women's Boxing Championship ke KG Yankai Mathoi gi kanglopta Varak Mhot Chinjuna sarugyariba Manipur gi boxer MC Merikom ngasi sanakiba semi final bouta Turkey gi boxer Bosenas ki Mokuta Mighty Hore. Ngasi ki bout aduda European gold medalist amasu oiriba Bosenas ki Mokuta Merikom ama marida Mighty Bananki. Adu moinamak India ki contingent ki Mighty dege decision adu amuk hana yengshinbena bahajaki adubo International Boxing Association AIBA Technical Committee ki Mighty dege appeal adu ki ayaba pikide. Masida pendraduna Merikom na mahake Twitter da bout aduda Jury singna lawkiba decision adu kaya yamna suminatraga lale haibadu leibak muyamna wayan view masi karigino haina pen the wafom phongdokre Niputare Suba Asian Schools Football Under 18 Championship lisingni tarama panda saruk yarunaba khalaklaba sanaroi amadi sanaroi marida lengakna fampham tokpa hak pibidre haina khalaklaba sanaroi khangembam ngapigani khagembam Ina kunmana ngasi Manipur Press Club ta pangthokpa pawngi mifam amada phongdokre November gi tang 15 dagi kunmanga fawba Indonesia da sathagadaba football championship asida lamdam asidagi sanaroi mari khalakibane khalaklaba sanaroi sing adudi moirang dagi khagembam ina kunba pukhaw dagi leimapopam nauba songbong dagi tensubam elation maitai amasung cycle sishan dagi lunjakai guitene hoina karim akoi state moina finance tawbiyo na moina harakpase player amada 2 lakhs hai moina harakpase Indiana school game of federation of Indiana moina harakpase ado akoi player mari ne khali jina ado mari leinaba players mari leinaba lamdam sigi sports bu thawai yawi ba football bu thawai yawi ba akoi gi ato organization mayam am leibiri sina yaragadi akoi mari asigi mateng kita pangbiyo akoi jo angam mathakta ima leibak sigi mingchet purok pangam naba isor bu khoiram akoi jo khona jarake
Paugi mifam aduda inakhunbana makhatana phongdorokpada fampham thokpa haksingi matangda Youth Affairs and Sports Department chatuna haijiruba matamda sanaroi amamamda phangada lupa lakh ani asi Chief Minister na budget sembada yaude Sports Minister amasung Chief Minister ga unaw harakpadagi kayarak unana bahonarabasu unaba phangkhide Sanababu pamjariba sanaroi singda asiguma mityang yengbibasu yaningde atuba matamda mari leinaba department singna mityang changbiduna fampham thokpa haksing phanganbiu haike Thobal Hockey Association Thobal District na sinduna numidangi matam khakta da sanagadaba first state level open men's 6-a-side hockey tournament ngasidage Thobal Mela Ground Unity Park ta hogdokre punna team mapan nasaru yaduna sanagadaba hockey tournament hogdokpigi thoramda Wangkhem Kendra ge MLA K Megasundra Khangabo Kendra ge MLA O Surja Kumar Thobal Municipal Council ge Chairperson TH Siamo Manipur Veteran Hockey Association ge Vice President TH Manihar amadi hockey ge international player Arjun Awardee K Chinglen Sanana atoiba mithunglen sing oike hockey gi international player Arjun Awardee K Chinglen Sana busu Thobal Hockey Association na taramna oktuna ikai khunba utke tournament asigi ngasi hogdokpa numita tha Thobal amadi SSA charangpat ani gi marakta sanake tournament asigi hayengi ahanba match ta Cosmo Wangkai amadi YCPA Wangkai ayangpali aduga ani chuba match na MPSCA amadi Maira A Basikhong na sanagani The Yoga Physics Institute and Studies Manipur Nasinduna Yoga for Health, Well-being and Sustainable Development High Behiramda Kunmari Rak Suba State Level Yoga Physics Competition Lishing Nitramapan High School Police Land Laiba MDU Hall da Pangthokre. Thormaduda Manipur State Planning Board ke Deputy Chairman S Rajan Yoga Physics Institute and Studies Manipur ki President TH Samungo Amadi MDU ki President S Kesoramna Mathangsina Chief Guest President Amadi Guest of Honor Oike. Chief Guest ki warolda S Rajana ngasi pangthongliba sangdanaba asina haksang fana thambada natana amata oina punsinbagi achobu khudong saba ama pire yoga gi apunba mafam ama saningba leirabadi lamsang kendra gi mafam amada lampina bohona ge haike ngasi sigumba championship asida de kunaba ai sai gi nahangai sanajaraniba honaraiba mayam singadugi tilendo mayam amanda uthoniba performance piningogi competition ayus de koi loina maga sana willingly laga koi participate tawrisneba Housing asi nungthil da phone kiba Manipuri pause singa sugi maru pau pune minase Kanglei pa ki maira state cabinet pampang thoktuna stand up Manipur scheme mapung phana chan hanna warep lokre bom pokai bi mayokta more bodor town na matam kakna ban tokre CRPC gi dara samagan nifu mari chalai kre Mary Com bronze panghore police station sapcha na mathau tohlu haina miyam na human sense sem na khongung chsin kre mioi ani dagi gari manga amadi WY tablet kona na fare miyam na mekup na hum singa leina ba USM na appeal tokre Kangla Pau Government of India amadi IM numit nini supna wari sana kiba punamak khangle thijilubada territorial council pinaba amadi 6 sedun pinabagi oithokpa leire Sunin Karam MC Medicom World Boxing semi final da mai thidna bronze medal fanghore human sense sem na wakat mi pham da protest tokre bom pokhai kibagi mayok ta matam kutna more ban kokre Pandam stand up scheme sana hanaba cabinet mi pham na warep lokre framework agreement Manipur miyam na pamli basi mayok ta center na food drop labadi madu thengna ba sem sari UCM allaman sinanga tul satlam thogalol fija chaksa adu ngasi khunai asina loina man khre karam syam PSO gi drama thoi shubu kumol saukhat nabagi khwaidi pangan kan makulai di mahi tammane aroi bada maroi ba pom kana fangbigani Naga Fish Toki Warushin Purapada Territorial Council PBG Mathakta 6 Schedule Gi Kudong Saba Piki ba Yabagi Chingnaba Leide Haina Sunil Karam na Phongdokre Chief Minister N Virena Thobo iduna ngasi State Cabinet mifam pangthokre stand up scheme mapung fana chanhanba haina nepnakre Horokliba nahasina honaba yaudana mai pakko punsi ama oiba haibasi oithokloi haina Nambol Kendra ge MLA N Lokena Phongdokre
AIBA World Women's Boxing Championship ta saruk yariba Manipur ki boxer MC Maricom ngasi sanakiba semi-final bout ta Turkey ki boxer Busenas ki makuta maiti hore. Ngasi gawin na di matang sida Manipuri Pau Times of Manipur ki Manipuri Pau yang berbising buat muka na kurum jari.